वीडियो अमता अपलोड तौजगे ngasi pongba chifongda kaithel ima singna khongjang changsin khre CAB satnarabadi manipur mai sakani kaithel nupising CAB mayokta khoirambal kaithel gi ima singna sintha leptuna kaithel asigi temporary market ta protest tokre khongjang asida saruk yakiba takhil langbam beda kobi kaithel fambi ima amana haikibada CAB parliament ta pass tawdana ba amadi awang nung pokta CAB satna handana ba ngasidagi kaithel fambi ima singna kaithel da ahing yarek tuna khongjang singjang sinna ba warep laure karigumba parliament session da CAB asi pass tawkiba thoklabadi awang nung pok maru oina manipur da mai sakani haibasi India government amadi manipur lengak na khangjin ba fai CAB gi mayokta men pekna sangsilakdi ba khongjang khudingmakta kaithel fambi ima singna mapung phana sawatkani lainga ki lusingba kharana CAB gi matangda hainingba mawongda hairiba asi tawhoningde lusingba sing asi matang matamgi pangangda ngangba राजनीति की ओइबा मवोंगदा ngahak की मवोंगदा याना बंगांगबा असिदी काइथेल इमा सिंगना लुमना लौदे मणिपुर कन्नबगी दमक चंगचिलक्लिबा खोंजंग सिंगदा किहन खांगनबगी थावोंग चथरगलिबा असि खुदक्ता लेपकदबनी मियामगी खोंजंग नमथनबा होटनरक्लाबसु खोंजंग दि हल्लोय सिरबसु सीना CAB सना हंदनाबा खोंजंग चंगचिलगनी कुमजा इंग लिसिंग अनिगा तरानिपान की लोक सभा मिफमदा पास तौख्रबा राज्य सभादा पास तौबा ngamhौदबा CAB असि सही असिगी पार्लियामेंट सेशन दा अमुक हन पुथोकनी हाइना थौरांग तौरिबा असि मियामना सुक्या याबा ngamloi awang nongpok lamdam maru oina manipur da CAB satna hanba yaroi manipur asi apikpa lamdam amani CAB manipur da kannabagi close ama haplabasu manipur gi yerhomi sing kanba ngamloi maramaduna CAB si awang nongpok lamdam da satna handana ba nomagi sintha leptuna kaithel fambi ima singna khongjang changsin bane khongjang asi isagi tawdraba yadraba ithawni khanna aikhoi punamak changsinba mathau tai haiki Manipur lamdam CAB satnarakpa matamda lamdam asigi masangak thoksanaba ILP natraga masiga manaba ek amata leite center na CAB satna halagbasu lamdam asigi yalhomi singak thokadaba close ama hapkani hairebasu ngasi phawbo close haple haibigi paw amata khangalakpa leitri aduga lamdam asigi miyamda yamna nungnangba ama pokhalle maram asina aikhoina yade haiba ama khanganba oina ngasigi khongjang asi changsinbani parliament ta puthokani hairiba CAB asi puthokpa numitta miyam hauruba di kari sukana ba phangloi maramaduna CAB asi yade haiba khangan ba oina ngasi miyam ni ho asi hobane manipur da CAB satna ba yaroi CAB gi mayokta men pekna changsilakpa khongjang khudingma sagotkani haina su mahana makhata na phungdukhi kaithel imasing na changsiliba khongjang adu da pamda ba thaudok sing thoktana ba police na akan ba section tharon lokhatki thank you